lamdam asida thokliba irangsing asigi waroishin puraklaba matung miyamgi leingak semnaba honari arun lamdam asida miyamgi mihutna semba leinga ama thamba ngamdabana miyam kham thengna wanari adum oinamak lamdam asida thokliba tawdok wathoksing asigi waroishin ama puraklaba matungda miyamgi leinga ama semnaba sem saduna leiri haina wangkhai kendrugi MLA TS Arun Kumarna phongdokre MLA Local Area Development Fund gi santhang makhada sakiba New Chekon Community Hall ngasi MLA asina hongnabi matung ina sangaduna miyamda sinabagi thoramda wafam asi phongdoladuna makhata na haikibada miyamgi mute singna su miyamgi lenga ama lingnaba center gi luchingba singna takshinba leptri miyamgi lenga ama lingba haibasimak mute singi apambani hauzik lamdam asida thokliba irang singa sigi waroishin ama puraklaga miyamgi lengak semnaba sem saduna lei amarom da mi ka hena yam khalakpa amasung yum kungna tasilakpana maram oiraga thodok wathok kaya tholakpada thodok pangthokpam leitabadagi miyamna khudongchadaba kaya mayoknari masigi yenglaga kendra sigi hanagi MLA na saba horamlaba community hall ase aten matamgi manungda ahenba paisa sing thadaduna mapung phana saba loishinduna miyam da ngasi sinabagi thoram asi pangthokpani community hall asina New Chekon khakta natana akoibada lairiba miyamgi oinasu thodok wathok sing tholakpada masigi kanaba adu fanglagani haiki Sakhangdaba singna Naurem thongda sakti laiba IED ama pokhai halamlei ngasi numit yungba matung pung amaga minute 6 rom tabada Imphal West District ki manung chanba uripong Naurem thong yumnam leirak len number 7 gi jangphamda leiba mairasang amagi manakta remote control hand grenade IED ama pokhai halamlei adum oinamak laibak fawadagi thawdo aduda kana amata so apandi yaukidri hairi thawdo adugi matangda press na phangba pau amagi matung ina IED adu .36 ki high explosive hand grenade anina explosive oina sizinaraga semba RC IED ni IED pokhaiba matam aduda hariba mairasang adugi manakta CRPF ki personal kharasu duty taduna leirami khangawdana bomgumba ama pokhaibagi ahuba makhol tarakpadagi mairasang adugi makhada yenglubada hand grenade ama pokhairaga manakta sprinter khara taduna leramba thengnaki tungda mairasang adu security personnel khara na haigatuna yenglubada hand grenade amaso battery charge set kaloina na leramba thengnaki IED pokhaibagi thawdo adu hek thokiba Imphal West ki SPK HA Sivakanta Manipur and Nagaland sector CRPF langjingi DIG Premjit yauna makok thongba official kaya mafam maduda laktuna yengsilamki adubu thawdo aduga mari lainana kana amata so apandi yaukide hairi Wangangduna leiramba US khut yauраktuna Iran da landaba hokre US na Iran gi nuclear site sing da bombing chatharakpadagi nasi khong da tainaduna Iran na Israel da missile na landakre Russia Ukraine anigi marakta umkhanarakliba Middle East ta khuthoknariba amadi South East Asia gi mafam singda umkhanabagi fibam ama lakpasina malemgi ahum suma lanjaw haibadu lakadawribra haina miyamna mi painari ngai cherakta United States na khangawdana Iran gi nuclear site singda bombing chathakiba simangna hena malemgi miyamda laktaknaba pohalle US na ngarang numidang Iran gi nuclear site singda bombing chathaduna amangata thohankraba matung Prime Minister Narendra Modi na Iran gi president da phone gi khuthangda fibam asi India na su yamna hakchina lawi haibaga loinana yariba makai mahausa gi fibam da hanjilaknaba dialogue amadi diplomacy gi thabak lokhatnaba wafam khangankre amaram da US na Iran da landarakhiba adubu Pakistan akanba mong da condemn tawkre US President Donald Trump na phongdokhiba wafam agency gi pauna Court tawraduna hai Iran gi nuclear site sing Fordo Natas amasung Isfahan da maipang ni airstrike chathakre kariguma US ta khut hange khalabadi Makhata na attack chathagadaba target yamna leihori haina Donald Trump na warning tawkre US na Iran da thadakhiba bomb adu pokhaidringai mamangda leinungda feed chanirom luthana changbangami haidi US na Israel da mapung fana mateng pibiduna Iran gi mathakta airstrike chathakhiba adubu Israel gi Prime Minister Benjamin Netanyahu na Donald Trump bu thagatpa phongdokre US na Iran gi nuclear site sing da bombing chathaduna amangata thoan khibagi paukum oina Iran na thingel da tainaba ngamdraga nasikhong da tainabagi thawong da Israel da missile sing kapsenduna landabada yamdrabada mioi kun hena sikre amarom da US na attack chatharakhiba adubu Iran gi foreign minister na mai hauna saukhibaga loinana thawong asimangna makhata na pamdaba thodok sing thoannabagi maram oihale haina phongdokre Chaliba thasigi taraga humdoidagi Iran na Israel gi mathakta landabada mioi chamri hena sikhibaga loinana mioi lising ahumga Yankai ga taruk rom aso apan nangki agency gi pawsina makha tarduna US na Iran gi mathakta bombing chatharak pathawdo aduga ikan kanadana Iran na ngasi ayuk Tel Aviv amasung Jerusalem da misal kapsenuna landabagi thawdokta yamdrabada mioi kunga mari shire maraksida International Nuclear Watchdog Iran gi National Nuclear Safety System Center amasung United Nations Nuclear Watchdog ki maikaidagi US na Iran da landakhiba haina adumakna Radiation gi chang wangkhatpagi fibam di leiti hairi oregliba fibam asi
ꯅꯦꯇꯣꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯅꯦꯇꯣꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯔꯣꯏꯇꯔꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯔꯃꯟꯅ ꯏꯔꯥꯟꯗ ꯈꯨꯗꯛꯇ ꯌꯨ.ꯑꯦꯁ.ꯀ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯌꯨ.ꯀꯦ.ꯅ ꯏꯖꯔꯦꯜꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯅꯦꯁꯅꯦꯜꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯗꯦꯄꯨꯇꯤ ꯆꯦꯌꯔꯃꯦꯟ ꯗꯃꯤꯇ꯭ꯔꯤ ꯃꯦꯗꯚꯦꯗꯦꯚꯅ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯗꯨꯅ ꯃꯁꯥꯅ ꯂꯥꯟ ꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫